PAKLABA EPAKTUDA Wari asibu khuthabirakpa writer Wakim Phundrei Wari asi hingliba amadi sikraba kanamataga mari leinajadi Wari asi writer gi wakhal gi kalpanana sagatsaduna ijaba wari amakakni leijari writer Wakim Phundrei gi PAKLABA EPAKTUDA Oisaba thiriba ahenba pamliba nuksibadunadi fangloi Thamoigi asingba nuksiba haibasidi nuksiba pumnamaktagi khwaidagi top-topkani wangangda sangangda miyengda nayengda amadi mana utliba maung matawduna adum lepkradabani madu khangdana chatkhiba mido amu hanna fanglaroidabani thamoigi asingba nuksiba numidangi matamni pung 8 makai tarakpa adwaidani Wilbur balcony da tholaktuna mamanaba Irielga fonda wari sanari Wilbur khangde bai mana hanjin maida kupang na tharabaso athiba waina anjin jairabaso aidi mabu nusi duna taso lakibani ai punchi sina lari makai matabu nusigini Irielna bai Aisu khangdaba nati nangi da moida fauriba thamoigi holdo adubo nangna mabu phana nushirabaso mana de nangbu nusiyo yadre adu bai aina sum khanjaba madile ayengi numisidade nangi nuksibado mana soidana harawarawna yarakani masi aigi thajabani Wilbur bai mana nusiba ngamdraba aisibo Kamaina mana raw yarak tuinoda ai thajade bai ai thajade Iriel bai ayeng se purpose deni aduna ne ina haribase kaisu khalunu se heng di purpose de su oibani nane ma soidani yarakani masegi thajabani Wilbur hausiktada momanula e aduga surmapi ama hondoklaga Tapna mo hairei Ayeng sibu purpose deni haiba Bye thank you Bye Aidi magi wakala dauringi Ayeng se purpose deni haiba loina gauri Ado bye Imana gauro mali Tamlagi ko ay Ayeng college da mung thengnarasi ko Asi haiduna ani adu phone adu fatfat thamnakri Samda iren sofa adu da famduna Machinda murum solei Mainawi Aisu khangdaba nate Nangna bu thamoi sengna nuksi haiba Adubo aina nupa thokpa ngamdabana ichil sina nuksi phongdokpa ngamkidabani Madugidamukta nangai bu waroganu ko Hengdi purpose day siga mari leinana hayauragi aigi thamoida phumduna thamliba nangi nuksi basi Asi khandana maithong maka lamna Muhammad Minok tamli Somda su Wilbur Tungani sagani khangda balcony dugi maya oirap thariba sofa duda tapna famtharei aduga nakan oirapna leiriba table aduda miyeng thamlai table adugi mathakta thamliba bel amadi nusibi thari adu tapna lokthoptuna sormapi ama hondoklai aduga nusibi dairi adu tapna lokhattuna Pukning changna karino khara inaba kana honari Maithong dasu harabagi mamini taribado Mamangi thaudo kayamasu minmangda sangsang ura ami 2012 July 25 Monday numitani Numit asidani Sakhangda bilamlanbi mahaktuga ahanba thengnakiba Bel daramani haibagi akiba sufauda Begtuna makusagan Namatangda yanduna mayada chungam ama chap saiduna yam limjana class tamna changlai lagli sa NBA se masak fazai mi wangi mamit lawi natoni piktak toraga tumi yet thangba khazaida rasi leibi sambru amasu piktak na thungi nokpada mapal naidi yet thangba khudangdana skin color gi gari amasu siri yamna paksai chinglim na fazai Awuba kuding na hainari sonari Lairembi thawlakle haiduna
Silaima, Section A gi First Semester Roll Number 2, Section A gi oina Rank 2 asi magi result ni. Masak matauda mapal naidabagom lairiktasu lamba laite. Madanate kanano mana lairembi asibu nuksijaba singi maraktagi masu amani. Wilbir Section A gi First Semester Roll Number 1, lairembi asida ngauzaba hero asisu lairembi asidagi tadana masak phajei rasilai mi wangi mamit lawi setorakpada tap tap nappe yam lemjei yengbagi penaidi Section A gi Class 2 gi oina 50 asi mangonda ngaudaba nupi amata laite masakta nata lairiksu lamba laite Rank 1 asi magi result ni hero nina anido yam lemjana monghada Class 2 da sangminara e loire muktoiba Class 2 gi lesabi khayedo hero asina sanglakpaga phasu phadaba masamado pangsemda semjinari adubu yengbirakadaba hero dunadi hana fawo yengbiramda chumtring changlaktuna first bench ki corner aduda tumina changlaktuna famkri hero ni daso kanada so yenglamda second bench ki corner oirapna tumina famkri yengjari hero manadi lona Wilbir makut anido punduna nongmi tawduna mifam hongda yengjari sumatbi matabu amuksu asumna su khanjari ngasi gi thamoida horliba thamoi gi holse sumatbi nangda saktam urubadagi phajinba ngamda thamjinba ngamda jonglakpani ai gi thamoi gi holse yengninge ningthibi naktabo ubikre sakhangda lamlanbe nangna icham chamna lejaramba pakhangai gi thamoibu isakhangda karigi aduk magul leina ubikhibano hai nangdi lairambi ai gi thamoi gi lairambi asam nang he khalaba matung oja ma changlaktuna roll call koraba matung Class 2 mathang tawba loiraduna suti gi matam oiri College 2 gi gate ani Silaima amadi magi mamanabi anidu monghada lambidu gi sidaida leptuna wari sanari khangaude matung lomdagi nupa amana thengjilakhiba sapukana thengjilakpa waisilakpa oibana Silaima laimaiduda khangtutu sili makuta paiba paper kharadasu laimaiduda choithokri Mamanabi maingaubisu karino khana matung fat onthoraktuna ngaksanana tumina yengduna laikri Silaimasu phukawgatuna khara saurapna khonjal kalap tawduna nupa mangonda hairaklami he namidu bodro lami sapabu jara chapro haridu tabi potnate mifamongda sorhongani khangda yengjari adumak nupa mahaktu adamuna yenglakpa aduda nupa magi yengduda handak su Silaima khara sauna wa makha mutaraklami kari miyong sina oi nanada dadro nade nang bungaw bro ha nangaw bra khonjal kalab hair boy bana mifam hongda yengduna lairamba nupa do khambre khangi aduga lala tawna haira ammi ha sorry asi haiduna amukso nafre tawna yengli nupi madi sauning bana mai hokri mami mana chap yungkai haifet yengduna haira ammi lambi sapada khara yengaga sapiu ayonga sadana ngasaidagi charaga khangi nupa maksu sauri haiba aduna mo hairaklammi kaimingoge kaidagino Silaima mamit adu khana yenglai hanglikli badu karisu thausada grong satki sim saringai mamanabi maingobina oina khumla ame mingbudi Silaima kaubani dada khoigidi wado haige tawringai kadomdagino khangde mamanaba irelsto wado fathuna nokmi tawduna hairaklami nangide maingobi noklaga aigina maingobi
Somdi. Irel kauzai. Laifamdi. Thangmaibandagini. Oh, akhodi news kondagini. Yam lamna dene ko. Ado bai sigi mingna wilbir. Ani dong he wari sanaringai silaima changsalakduna mamanabi maingobigi makut adu kudang adu tap paiduna. Sase thengrani yumda sukanam lehodi. Asi haidana ani adu gari macha adu thauduna mayum tamna jakri. Wilbir silaima bu yenghori. Aduga machinda so tapna sonjari. Silaima nice ne. Yam bazai. Yengbagi penba sunaidi. Wilbir na hairak libadu mamanaba irel so taraduna nokrem haigiramna na hairai. Ama sidi dhanage ingoda ookchari janine. Yai. Ama sisi yai haisini. Ado sase akhoi su thengrani ba. Chalase bye. Asi haina duna ani tu su sakri. Mathangi numitni hanagu ngasisu college laktuna masa masa ge bench tu da famnari. Oja su sanglaktuna class ta thari. Somda Wilbur do ojana tagliba parado nastangbadi oide. Yengli magi thamoi bu hokibi lairenbi adubu mamit kupta adumak. Ben su tarakladuna oja su thokri. Mathang tawba loiraduna suti thare. College halakpagi lambidani yang chelamba gari macha do kaidorabano khangdi traffic jam ga oibaduda gari macha do star mutkri maingobi khara sauna as awradoni masigi gari sigi aunabise hatu budawradine so aine toba khoidoga se proper hek sawali he saita oiba asi haidona ani do ahangba lambi gi sidaida gari macha do khaji insinduna mut cover start adu hauna ba haidona laknari gari tawrabano khangde hau haiba suya yadri silaima mamanabi maingobida khaji onsinduna haira ami tawni nangi gari siso nanga chamani asi haidana thausadana mino amaga no e maingobisu mamita khaji phaina yenglai aduga muhaira e yang mangsilakanu ko nuksanaga nusa sabani nongonda loidainarakani ngasi aina silaima mino amanokduna hayo nangna yadaba gari ama puraga aingonda thainabidoiba anidana marai taunaduna leiringai tanjaduda nupa anidusu tanjaduda lambiduda gari thauduna lai anidu ubada thoramba gari adu khami makhot anidu pocket tu da humjinduna nokmi anidugi manak tamna chungsilai aduga tapna hairaklammi gari yadrbo emta yingjage yagodro silaima thausadana mamai adu leithoktuna leikhri maingobisu magi maungduda khusina siktuna ingit tawri napa anidusu chingna kharani khanna nokmi tawduna hairai hoi gari se kedorabano khangde yengbiyo yani asi haidana nupa anidu changduna gari adu makhoina mu yengi yengbiya bakhara yengladuna start mut luraba gari adu yari wilbir nomi tawduna gari se yari silaimadi gari su khomlakte tumina dumak lukthaduna leiri maingobi handakso momon minok tawduna khumlai thank you dada gari sibu yahanbibagi adudi aikhoy amuk chalukhige bye sasi tongkholo maingobina nokfe tawduna hairakpaduda irel wakhalda khanjai soidre simadi aigi oiba soidre paklangda leitumna thombagumni hairisini aidi asi khandana nungsina mutang yengli silaimasu gari maningda kakhattuna maingobina thauduna ani do chakre yenghori thamoi mana kanabu nungsijabi mabu wilbir khazik nungaitre silaimagi maung aduda aduna cholai machinda tapna asu wana matungda inera sipauda oher mataga hairamdene kya da gamni niyonguba kangnida nupina pongena kyangguina pongdori uyandagi su heloida bada
ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯆꯠꯁꯤ ꯚꯥꯏ ꯑꯁꯨꯝꯅ ꯇꯧꯅ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯋꯤꯜꯕꯔꯁꯨ ꯃꯌꯨꯝ ꯌꯧꯔꯛꯂꯗꯨꯅ ꯃꯥꯒꯤ ꯀꯥꯗꯨꯗ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯃꯐꯤ ꯃꯔꯣꯜꯒ ꯍꯣꯡꯗꯣꯛꯇꯕꯤ ꯁꯣꯐꯥꯗꯨꯗ ꯐꯝꯊꯔꯛꯏ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ ꯁꯛꯈꯪꯗꯕꯤ ꯂꯝꯂꯥꯟꯕꯤ ꯅꯪꯁꯤꯕꯨ ꯑꯩꯒꯤ ꯀꯅꯥꯅꯣ ꯍꯪꯂꯤ ꯋꯥꯍꯪꯗꯤ ꯂꯤꯁꯤꯡ ꯑꯗꯨꯕꯨ ꯐꯪꯗꯦ ꯄꯥꯈꯨꯝꯗꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯏꯍꯥꯜ ꯍꯥꯟꯅ ꯇꯥꯈꯤꯕ ꯅꯨꯡꯁꯤ ꯃꯃꯤꯁꯦ ꯁꯨꯃꯨꯠ ꯌꯥꯏꯄꯨꯕꯤ ꯅꯪꯒꯤ ꯁꯛꯇꯝꯅꯤ ꯉꯁꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯇꯥꯔꯤꯕ ꯅꯨꯡꯁꯤ ꯁꯛꯇꯝꯁꯦ ꯍꯧꯔꯛꯈꯤ ꯊꯃꯣꯏꯁꯤꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯊꯤꯜ ꯑꯃ ꯑꯣꯏꯈꯤ ꯁꯨꯝꯈꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯅꯨꯡꯁꯤ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯪꯂꯤ ꯋꯥꯍꯪꯗꯤ ꯂꯤꯁꯤꯡ ꯐꯪꯗꯦ ꯄꯥꯈꯨꯝꯗꯤ ꯐꯪꯂꯣꯏ ꯋꯥꯍꯪꯗꯨꯒꯤ ꯄꯥꯈꯨꯝꯁꯨ ꯊꯃꯣꯏ ꯃꯥꯇꯅ ꯈꯪꯕꯅꯤ ꯄꯨꯝꯅꯃꯛ ꯋꯤꯜꯕꯔ ꯋꯥꯍꯩ ꯑꯗꯨ ꯈꯛꯇ ꯃꯆꯤꯟꯗ ꯁꯣꯜꯂꯝꯗꯨꯅ ꯃꯁꯥꯗꯨ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯋꯥꯁꯔꯨꯝ ꯔꯣꯝꯗ ꯆꯪꯈ꯭ꯔꯦ ꯃꯁꯥ ꯃꯌꯨꯗꯨ ꯇꯦꯛꯈꯠꯅꯕ ꯍꯥꯏꯗꯨꯅ ꯏꯔꯨꯖꯊꯣꯛꯂꯤ ꯁꯣꯝꯗ ꯃꯃꯥ ꯂꯤꯁꯅꯥꯁꯨ ꯃꯈꯨꯠꯇ ꯐꯣꯡ ꯁꯥꯕ ꯀꯣꯐꯤ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯗꯨꯅ ꯃꯆꯥꯒꯤ ꯀꯥꯗꯨꯗ ꯆꯪꯂꯛꯏ ꯃꯃꯥ ꯂꯤꯁꯅꯥꯅ ꯀꯥꯗꯨꯗ ꯆꯪꯂꯛꯄꯒ ꯃꯆꯥꯅꯨꯄꯥ ꯅꯥꯏꯇꯣꯝ ꯄꯣꯛꯄꯗꯨ ꯂꯩꯕ ꯎꯗꯕꯗꯨꯗ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯀꯣꯐꯤ ꯒ꯭ꯂꯥꯁ ꯑꯗꯨ ꯇꯦꯕꯜ ꯑꯗꯨꯗ ꯇꯞꯅ ꯊꯝꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯥꯁꯨ ꯍꯧꯖꯤꯛꯇ ꯆꯪꯈ꯭ꯔꯤ ꯅꯠꯇ꯭ꯔꯅꯦ ꯑꯣꯟꯊꯣꯛꯅ ꯊꯨꯈ꯭ꯔꯦꯗꯀꯣ ꯑꯣꯍꯣ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯑꯍꯥ ꯑꯆꯧꯕ ꯏꯃꯥꯅꯒꯤ ꯇꯦꯕꯜ ꯃꯊꯛꯇ ꯀꯣꯐꯤ ꯊꯅꯝꯂꯕꯅꯤ ꯃꯗꯨ ꯊꯛꯂꯒꯅꯦ ꯄꯣꯊꯥꯖꯔꯣ ꯏꯃꯥꯁꯨ ꯃꯈꯥꯗꯅꯦ ꯊꯕꯛ ꯈꯤꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯃꯥ ꯂꯤꯁꯅꯥꯅ ꯍꯥꯏꯔꯝꯂꯤꯕ ꯑꯗꯨ ꯂꯣꯏꯅ ꯇꯥꯏ ꯋꯤꯜꯕꯔꯁꯨ ꯃꯀꯣꯛ ꯑꯁꯣꯠꯄꯗꯨꯁꯨ ꯇꯥꯋꯦꯜ ꯑꯃꯅ ꯇꯩꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯃꯃꯥ ꯂꯤꯁꯅꯥꯅ ꯊꯝꯂꯝꯂꯤꯕ ꯀꯣꯐꯤ ꯒ꯭ꯂꯥꯁ ꯑꯗꯨ ꯇꯞꯅ ꯄꯥꯏꯗꯨꯅ ꯊꯛꯆꯤꯜꯂꯤ ꯄꯣꯛꯂꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯂꯥꯎ ꯂꯥꯎꯔꯛꯂꯝꯃꯤ ꯑꯌꯣ ꯂꯩꯒ ꯂꯣꯏꯅ ꯄꯣꯛꯏ ꯈꯔ ꯀꯟꯅ ꯂꯥꯎꯈꯤꯕꯅ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕ ꯃꯃꯥ ꯂꯤꯁꯅꯥꯁꯨ ꯃꯆꯥꯅ ꯂꯥꯎꯔꯛꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯗꯨꯅ ꯑꯐꯤꯡ ꯑꯐꯥꯏ ꯇꯧꯅ ꯃꯊꯛꯂꯣꯝꯗ ꯑꯃꯨꯛ ꯄ꯭ꯔꯞ ꯆꯦꯟꯈꯠꯂꯛꯇꯨꯅ ꯃꯆꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏ ꯑꯆꯧꯕ ꯀꯩꯗꯧꯔꯦ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯗꯤ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯕꯥ ꯋꯤꯜꯕꯔ ꯃꯔꯩ ꯑꯗꯨ ꯈꯖꯤꯛ ꯇꯤꯡꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯑꯝꯃꯤ ꯇꯨ ꯀꯣꯐꯤꯁꯦ ꯌꯥꯝ ꯁꯥꯏ ꯂꯩꯒ ꯂꯣꯏꯅ ꯄꯣꯛꯈ꯭ꯔꯦ ꯃꯃꯥ ꯄꯥꯈꯠꯆꯧꯕꯤ ꯃꯃꯥꯅꯤ ꯃꯆꯥꯅ ꯏꯄꯥ ꯄꯥꯈꯠꯅ ꯂꯥꯎꯔꯛꯄꯗꯨꯗ ꯃꯤꯍꯨꯜ ꯊꯥꯍꯨꯜꯒ ꯌꯥꯎꯔꯨꯗ꯭ꯔꯕꯅꯤ ꯃꯆꯥꯅ ꯂꯩ ꯄꯣꯛꯈ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯍꯧꯖꯤꯛꯇꯨꯗꯅꯦ ꯍꯦꯛ ꯇꯥꯔꯛꯏ ꯋꯥꯏ ꯍꯦꯛ ꯁꯪꯉꯤ ꯍꯥꯏꯕꯒꯨꯝ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯔꯛꯇꯨꯅ ꯅꯣꯡꯃꯤ ꯇꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯏꯁ ꯐꯣꯡ ꯁꯥꯔꯤꯕ ꯀꯣꯐꯤꯁꯤꯕꯨ ꯁꯥꯏꯌꯦꯅꯦ ꯃꯁꯤꯗꯤꯕꯀꯣ ꯃꯉꯥꯎ ꯊꯤꯗꯀꯣ ꯏꯃꯥꯗꯤꯅꯦ ꯂꯋꯥꯏ ꯁꯝꯒꯁꯦ ꯁꯥꯠꯈ꯭ꯔꯦꯗꯅ ꯅꯪꯒꯤ ꯈꯨꯠꯂꯥꯎꯗꯨꯗꯗꯤ ꯋꯤꯜꯕꯔ ꯅꯣꯡꯃꯤ ꯇꯧꯅ ꯍꯣꯏ ꯏꯃꯥ ꯑꯩꯁꯨ ꯀꯟꯅ ꯂꯥꯎꯊꯣꯛꯂꯨꯔꯦ ꯌꯥꯔꯦ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯏꯃꯥꯁꯨ ꯊꯕꯛ ꯇꯧꯊꯣꯛꯄꯤꯔꯨꯔꯣ ꯐꯔꯦ ꯍꯟꯗꯛꯇꯤꯅꯦ ꯂꯥꯎꯔꯛꯂꯅꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯊꯣꯛꯈ꯭ꯔꯦ ꯋꯤꯜꯕꯔꯁꯨ ꯃꯊꯧꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ